ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯅꯣꯡꯗꯣꯜ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯀꯣꯛ 3 ꯄꯥꯜꯂꯝꯃꯤ꯫ ꯃꯌꯥꯏꯒꯤ ꯃꯀꯣꯛꯅ ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯁꯛꯅꯤ꯫ ꯑꯣꯏ ꯊꯪꯕꯒꯤ ꯃꯀꯣꯛꯅ ꯆꯍꯤ ꯌꯥꯝꯂꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯗꯅ ꯅꯧꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯔꯥꯕꯤ ꯑꯃꯒꯤ ꯃꯁꯛꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯁꯤ ꯅꯣꯡꯗꯣꯜ ꯂꯥꯏꯔꯩꯄꯥꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯁꯤ ꯂꯩꯕꯥꯛ ꯇꯝꯅ ꯁꯟꯗꯣꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯒꯤꯁꯨ ꯃꯃꯥꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯂꯥꯡꯑꯣꯟ ꯑꯃ ꯍꯧꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯗꯣꯜꯗ ꯂꯩꯇꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯂꯥꯡꯑꯣꯟꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯑꯗꯨꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯂꯩꯁꯥꯕꯤ ꯅꯨꯔꯥꯕꯤ ꯑꯣꯏꯔꯤꯕꯤ ꯀꯣꯛꯂꯨꯔꯦꯜ ꯑꯁꯦ ꯈꯥꯏꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯥꯡꯑꯣꯟꯍꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯍꯟꯖꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯛꯂꯕꯗ ꯑꯃꯨꯛ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯕꯨ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤ ꯀꯣꯛꯂꯨꯔꯦꯜ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯥꯡꯑꯣꯟꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯌꯦꯠꯀꯤ ꯀꯣꯛꯂꯨꯔꯦꯜ ꯑꯣꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯅꯨꯔꯥꯕꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯛꯇ ꯆꯠꯇꯨꯅ ꯍꯌꯦꯡ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯣꯌꯨꯝ ꯑꯣꯏꯕ ꯐꯥꯎꯕ ꯁꯨꯝꯍꯠꯇꯨꯅ ꯂꯣꯏꯅ ꯉꯥꯎꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯗꯤ ꯀꯥꯏꯅꯧ ꯍꯥꯏꯕꯁꯨ ꯂꯩ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯂꯥꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯅꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯂꯩꯁꯥ ꯃꯍꯥꯛꯄꯨ ꯌꯥꯔꯤꯕ ꯃꯈꯩ ꯉꯥꯛꯄꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯦꯠꯀꯤ ꯀꯣꯛꯂꯨꯔꯦꯜ ꯑꯗꯨ ꯃꯁꯥꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯇꯝꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯅꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯧꯎꯕ ꯃꯇꯩ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯍꯤ ꯀꯨꯏꯁꯜꯂꯛꯂꯕ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯃꯤꯇꯝꯂꯛꯇꯨꯅ ꯃꯌꯨꯝ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃꯅ ꯅꯋꯥ ꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯑꯁꯦ ꯏꯆꯝ ꯆꯝꯗꯦ, ꯃꯄꯣꯛ ꯃꯌꯤꯁꯨ ꯀꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗꯅꯦ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯁꯨꯝꯍꯠꯄꯅ ꯉꯥꯎꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯑꯅꯤꯗ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯖꯧ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯦ ꯄꯥꯠꯀꯤ ꯊꯔꯣ ꯌꯥꯝꯅ ꯄꯥꯝꯒꯅꯤ꯫ ꯑꯗꯨꯅ ꯈꯨꯔꯨꯝꯕꯗ ꯄꯥꯠꯀꯤ ꯊꯔꯣ ꯑꯃꯁꯨ ꯍꯥꯞꯄꯤꯌꯨ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯑꯉꯝꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯍꯨꯟ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯄꯥꯠꯀꯤ ꯊꯔꯣ ꯑꯃꯁꯨ ꯀꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯟꯊꯧ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯅꯥꯊꯟꯕꯤ ꯍꯥꯏꯅ ꯊꯣꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯃ ꯂꯥꯏꯅꯥꯊꯟꯕꯤꯅ ꯆꯍꯤ 4 ꯁꯨꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯅꯥꯊꯟꯕꯤꯒꯤ ꯑꯄꯣꯛꯄꯒꯤ ꯃꯪꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯝꯍꯨꯏ ꯑꯃꯨꯕ ꯑꯆꯧꯕ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯅꯥꯁꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯆꯦꯟꯕꯗ ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯂꯩꯕ ꯄꯥꯠ ꯑꯃ ꯌꯧꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯤꯡꯊꯤꯔꯕ ꯂꯥꯏꯔꯦꯝꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯨꯠꯈꯠꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯥꯅ ꯆꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯐꯝ ꯂꯝꯕꯤ ꯂꯩꯇꯕꯗꯒꯤ ꯂꯥꯏꯅꯥ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯅꯥꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯅꯥꯒꯤ ꯃꯈ꯭ꯋꯥꯡꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛ ꯄꯨꯝꯕ ꯉꯥ ꯑꯣꯟꯗꯨꯅ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯥꯒꯤ
ꯑꯄꯣꯛꯄꯤ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯅ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯇꯨꯅ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ? ꯈꯨꯗꯣꯡꯊꯤꯕꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯃꯥ ꯑꯩꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤ, ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯄꯨꯒꯦ ꯍꯥꯏꯕꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯑꯁꯥꯎꯕ ꯈꯥꯡꯕ ꯉꯝꯂꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯈꯣꯌꯨꯝꯁꯤꯡꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤꯒꯤ ꯑꯄꯣꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯈꯣꯌꯨꯝꯁꯤꯡꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯖꯕ ꯋꯥ ꯑꯗꯨ ꯅꯣꯡꯗꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯣꯛꯂꯨꯔꯦꯜ ꯑꯃꯗꯒꯤ ꯑꯣꯟꯈꯤꯕ ꯂꯩꯅꯥꯊꯟꯕꯤꯒꯤ ꯑꯄꯣꯛꯄꯤꯅꯤ꯫ ꯃꯤꯄꯥꯏꯖꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯈꯟꯖꯗꯨꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯊꯟꯕꯤꯒꯤ ꯑꯄꯣꯛꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯣꯏꯗꯕ ꯂꯥꯏ ꯑꯃ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯂꯥꯏ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯅꯣꯡꯗꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯉꯥꯛꯄꯤꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯂꯧꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯃꯤꯗꯒꯤ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯅꯥꯊꯟꯕꯤ ꯀꯧꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯉꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯝꯍꯨꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯨꯆꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯇꯝꯕ ꯄꯥꯈꯪ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯒ ꯅꯛꯁꯤꯟꯅꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯒ ꯊꯋꯥꯏ ꯑꯗꯣ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯗꯨꯅ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯝꯃꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯂꯝꯍꯨꯏ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯃꯥꯡꯗ ꯂꯝꯍꯨꯏꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯉꯥꯡꯅꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯄꯟꯊꯧꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠꯇꯒꯤ ꯊꯔꯣ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯄꯟꯊꯧꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯅꯨꯡꯁꯤ, ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯌꯥꯝꯅ ꯐꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯊꯠ ꯁꯃꯨꯗ꯭ꯔ ꯑꯃꯒ ꯁꯝꯅꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄ ꯏꯁꯤꯡꯅ ꯆꯤꯡꯗꯒꯤ ꯂꯣꯛ ꯑꯣꯏꯅ ꯀꯌా ꯑꯃ ꯄꯥꯠ ꯑꯗꯨꯗꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯊꯔꯣ ꯀꯌా ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ, "ꯇꯨ ꯄꯥꯕꯨꯡ, ꯊꯔꯣ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯄꯥꯕꯨꯡ, ꯍꯦꯛꯄꯤꯌꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯅꯣꯛꯂꯒ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ꯫ ꯏꯆꯥꯒꯤ ꯊꯔꯣꯗꯣ ꯏꯄꯥ ꯍꯦꯛꯂꯨꯒꯦ, ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯊꯟꯕꯤꯕꯨ ꯄꯥꯠ ꯃꯇꯥꯏꯗ ꯂꯦꯞꯍꯜꯂꯝꯂꯒ ꯊꯔꯣ ꯍꯦꯛꯄ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯊꯔꯣ ꯍꯦꯛꯂꯤꯕ ꯑꯗꯨ ꯂꯩꯅꯥꯊꯟꯕꯤꯅ "ꯈꯔꯒ ꯍꯦꯛꯄꯤꯌꯨ ꯄꯥꯕꯨꯡ, ꯈꯔꯒ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗ ꯃꯄꯥꯕꯨꯡ ꯑꯗꯨ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯀꯣꯟꯗꯨꯅ ꯍꯦꯛꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯊꯛ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯩꯅꯥꯊꯟꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯏꯁ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯃꯁꯛ ꯃꯇꯧ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯁꯨꯛ ꯑꯣꯏꯔꯤ꯫ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯁꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯤꯕꯁꯤꯅꯗꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯐꯖꯕꯒꯤ ꯃꯄꯥꯜ ꯅꯥꯏꯔꯔꯣꯏ꯫ ꯑꯉꯥꯡ ꯑꯁꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯉꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯏꯊꯛ ꯑꯁꯤꯒꯤ ꯂꯩ ꯃꯔꯦꯜ ꯑꯣꯏꯍꯜꯂꯒꯦ"꯫ ꯑꯁꯨꯝꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯑꯗꯨ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯀꯣꯟꯗꯨꯅ ꯃꯄꯥꯕꯨꯡꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯅꯁꯨ ꯊꯔꯣ ꯆꯕꯨꯟ ꯑꯃ ꯀꯣꯜꯂꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯃꯄꯥ ꯃꯆꯥ ꯊꯔꯣ ꯆꯕꯨꯟ ꯆꯕꯨꯟ ꯀꯣꯟꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯂꯦꯝꯅ, "ꯍꯩꯃꯥ,
ꯑꯗꯨꯛ ꯌꯥꯝꯕ ꯊꯔꯣꯁꯤꯡꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯕꯦꯝꯃ, ꯍꯦꯛꯀꯦ ꯍꯥꯏꯔꯁꯨ ꯑꯃꯅꯤꯈꯛ ꯍꯦꯛꯄ ꯌꯥꯗ꯭ꯔꯣ? ꯂꯩꯅꯥ ꯊꯟꯕꯤꯗꯨ ꯃꯥꯅ ꯀꯣꯜꯂꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯁꯣꯔꯒ ꯍꯣꯟꯇꯣꯛꯂꯒ ꯊꯥꯗꯣꯏꯅꯦ ꯏꯃꯥ. ꯃꯃꯥ ꯄꯂꯦꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯇꯦ. ꯀꯗꯥꯏꯗ ꯊꯥꯗꯣꯏꯅꯣ ꯏꯕꯦꯝꯃ? ꯃꯁꯤꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕꯗꯤ ꯌꯥꯔꯣꯏ. ꯏꯃꯥ, ꯄꯥꯕꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯍꯟꯁꯦ. ꯑꯗꯨꯒꯅꯦ ꯑꯩꯅ ꯊꯥꯔꯗꯤ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯁꯨ ꯂꯩꯕꯥꯛꯇ ꯊꯥꯔꯁꯨ ꯑꯗꯨꯝ ꯍꯧꯅꯤꯗ ꯏꯃꯥ. ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧꯅ ꯅꯧꯐꯦꯠ ꯇꯧꯗꯨꯅ ꯅꯣꯛꯂꯝꯃꯤ. ꯕꯦꯝꯃ, ꯃꯁꯤꯒꯤ ꯊꯔꯣ ꯑꯁꯤꯗꯤꯅꯦ ꯏꯁꯤꯡ ꯈꯛꯇꯗ ꯍꯧꯕꯅꯤ. ꯃꯔꯨꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯀꯝꯗꯧꯅ ꯂꯩꯀꯪꯗ ꯍꯧꯗꯣꯔꯤꯕꯅꯣ? ꯃꯄꯥꯕꯨꯡ ꯄꯟꯊꯧꯅ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯏꯆꯥꯒꯤ ꯊꯔꯣ ꯍꯧꯅꯕ ꯄꯨꯈ꯭ꯔꯤ ꯑꯃꯅꯦ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ. ꯃꯄꯥꯕꯨꯡꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯂꯩꯅꯥ ꯊꯟꯕꯤꯅ ꯊꯔꯣ ꯈꯔ ꯂꯩꯕꯥꯛ ꯂꯩꯀꯪꯗ ꯌꯨꯡꯁꯤꯜꯂꯝꯃꯤ. ꯕꯦꯝꯃ, ꯂꯩꯀꯪꯗꯗꯤ ꯍꯧꯔꯣꯏꯅꯦꯍꯦ, ꯁꯤꯔꯅꯤꯅꯦ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯃꯥ, ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯌꯦꯡꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯃꯁꯤꯗ ꯃꯃꯥ ꯄꯂꯦꯝꯒ ꯃꯄꯥꯕꯨꯡꯒꯗꯨ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ. ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯥꯝꯂꯛꯂ ꯐꯥꯎꯕ ꯂꯩꯀꯪꯗ ꯌꯨꯡꯂꯤꯕ ꯃꯔꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯊꯔꯣꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯁꯤꯔꯝꯗꯦ. ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯊꯟꯕꯤꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯇꯧꯕ ꯂꯣꯏꯗꯨꯅ ꯊꯔꯣ ꯍꯧꯍꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯔꯣ ꯈꯔ ꯅꯠꯇꯅ ꯏꯍꯧ ꯍꯧꯔꯝꯗꯦ. ꯂꯩꯅꯥ ꯊꯟꯕꯤ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯊꯔꯣ ꯍꯦꯛꯂꯝꯃꯤ. ꯃꯐꯝ ꯑꯗꯨ ꯃꯥꯒꯤ ꯁꯥꯟꯅꯐꯝ, ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤꯅ ꯍꯦꯛ ꯍꯦꯛ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯁꯦꯟꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯈꯨꯜ ꯑꯃꯗꯒꯤ ꯈꯨꯜ ꯑꯃ ꯂꯥꯟꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯝꯍꯨꯏ ꯑꯃꯨꯕ ꯑꯃ ꯆꯠꯂꯤ. ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯡꯅꯔꯝꯃꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯅꯥ ꯊꯟꯕꯤ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯅꯤꯡꯊꯤꯖꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯇꯝꯕ ꯄꯥꯈꯪꯁꯤꯡ ꯄꯨꯝꯕ ꯉꯥꯎꯅꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤꯕꯨ ꯌꯦꯡꯕ ꯂꯨꯝꯕ ꯄꯥꯈꯪ ꯀꯌا ꯂꯥꯛꯅꯔꯝꯃꯤ. ꯈꯠꯅ ꯆꯩꯅꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ. ꯃꯃꯥ ꯄꯂꯦꯝꯒ ꯄꯟꯊꯧꯒꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯕꯗ ꯋꯥꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤꯒꯤ ꯄꯂꯦꯝꯒ ꯃꯄꯥꯕꯨꯡ ꯄꯟꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯆꯥꯅꯨꯄꯤ ꯂꯩꯅꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯦ. ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯃꯛ ꯊꯣꯛꯂꯦ. ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯄꯨꯝꯕꯁꯨ ꯏꯆꯥꯗ ꯉꯥꯎꯔꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯄꯥꯈꯪ ꯀꯌꯥꯁꯨ ꯏꯆꯥꯕꯨ ꯌꯦꯡꯕ ꯇꯣꯏꯅ ꯂꯥꯛꯏ. ꯈꯠꯅ ꯆꯩꯅꯕ ꯐꯥꯎꯕ ꯌꯥꯎꯔꯦ. ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯜꯂꯨ, ꯏꯆꯥꯅꯨꯄꯤ ꯁꯦꯟꯅꯧ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦ. ꯑꯐꯕ ꯐꯠꯇꯕ ꯑꯅꯤꯅ ꯃꯤꯑꯣꯏꯕ ꯁꯦꯝꯂꯤꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ. ꯃꯕꯨꯡ ꯑꯃ ꯃꯧꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯃꯃꯥ ꯄꯂꯦꯝꯅ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ. ꯏꯆꯥꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ. ꯂꯩꯁꯥ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯄꯥꯈꯪꯁꯤꯡꯅ ꯇꯥꯟꯅꯕ ꯉꯥꯎꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅꯥꯁꯦ ꯋꯥꯈꯜ ꯂꯩꯕꯤꯅꯤ. ꯀꯩꯁꯨ ꯊꯑꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ. ꯂꯩꯅꯥ ꯊꯟꯕꯤ ꯑꯗꯨ ꯆꯤꯡ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯂꯝꯃꯤ. ꯄꯥꯕꯨꯡꯅ ꯈꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤꯅꯦ. ꯀꯔꯤꯒꯤ ꯈꯥꯏꯔꯨꯔꯤꯕꯅꯣ? ꯏꯆꯥ ꯋꯥꯔꯝꯂꯅꯤꯗꯣ. ꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯂꯩꯅꯥ ꯊꯟꯕꯤꯅ ꯋꯥꯗꯦꯗ ꯄꯥꯕꯨꯡ. ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦ. ꯀꯨꯏꯔꯛꯀꯅꯨꯀꯣ. ꯍꯣꯏ, ꯀꯨꯏꯔꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯇꯝꯅ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯇꯝꯕ ꯄꯥꯈꯪ ꯑꯃꯅ ꯂꯣꯟꯅ ꯏꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯅꯥ ꯊꯟꯕꯤꯗꯤ ꯈꯪꯂꯝꯗꯦ. ꯄꯥꯠ ꯑꯗꯨ ꯌꯧꯗꯨꯅ ꯂꯩꯅꯥ ꯊꯟꯕꯤ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯊꯗꯨꯅ ꯂꯥꯝꯗꯨꯅ ꯊꯔꯣ ꯍꯦꯛꯄ ꯍꯧꯔꯝꯃꯤ. ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯄꯥꯈꯪ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯄꯥꯈꯪ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯏꯑꯣꯜ ꯑꯗꯨꯅꯤ. ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯝꯍꯨꯏꯗꯒꯤ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯅꯥ ꯊꯟꯕꯤꯕꯨ ꯁꯨꯝꯗꯨꯅ ꯐꯥꯅꯕ ꯉꯥꯏꯔꯤꯕꯅꯤ. ꯄꯥꯈꯪ ꯑꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ. ꯑꯁꯨꯛ ꯐꯖꯕ, ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯂꯩꯅꯥ ꯊꯟꯕꯤ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯊꯗꯨꯅ ꯂꯥꯝꯗꯨꯅ
ꯃꯃꯥꯏꯗ ꯆꯣꯏꯅ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯊꯔꯣ ꯍꯦꯛꯄꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯍꯦꯛ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯗꯨꯅ ꯊꯔꯣ ꯍꯦꯛꯂꯤꯕꯤ ꯂꯩꯅꯥꯊꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯅꯥꯊꯟꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯂꯦꯞꯈꯠꯂꯛꯂꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯅ ꯑꯣꯟꯕ ꯇꯝꯕ ꯑꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯖꯔꯕꯤ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯗꯤ ꯑꯅꯛꯄ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ, ꯄꯪꯊꯥꯁꯨ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯁꯦꯡꯕꯅꯤ, ꯅꯍꯥꯛꯀꯤ ꯐꯖꯕꯗ ꯑꯩ ꯉꯥꯎꯈ꯭ꯔꯦ꯫ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ, ꯁꯖꯤ ꯃꯤꯠꯇ, ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯂꯩꯅꯥꯊꯟꯕꯤꯗꯤ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯗꯣ ꯑꯩ ꯍꯦꯛꯆꯒꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯔꯣꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯂꯩꯅꯥꯊꯟꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯊꯔꯣꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥꯊꯟꯕꯤꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯅ ꯑꯣꯟꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨ ꯂꯩꯅꯥꯊꯟꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯗꯥꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯎ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯟ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯂꯩꯅꯥꯊꯟꯕꯤꯒꯤ ꯊꯔꯣ ꯍꯦꯛꯄꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯁꯤꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯊꯕꯛ ꯁꯣꯏꯅꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯃꯥꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ, ꯅꯨꯡꯁꯤꯕ, ꯑꯄꯥꯝꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯇꯝꯕ ꯑꯗꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯟ ꯄꯥꯈꯪ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯐꯖꯕꯗ ꯈꯨꯟ ꯀꯌꯥꯒꯤ ꯇꯝꯕ ꯄꯥꯈꯪ ꯄꯨꯝꯕ ꯉꯥꯎꯅꯩ꯫ ꯑꯩꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯨꯝꯅ ꯐꯣꯡꯅ ꯁꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯖꯗꯦ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯦꯞꯆꯕꯅꯤ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯁꯦ, ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯥꯠ ꯇꯧꯔꯤꯕ ꯁꯨꯝꯍꯠ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯗꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯖꯔꯤꯕꯤꯅꯤ, ꯌꯥꯝꯅ ꯅꯧꯔꯤꯕꯤꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯟ ꯄꯥꯈꯪ ꯑꯗꯨ ꯃꯥꯒꯤ ꯇꯥꯠ ꯁꯨꯝꯍꯠ ꯋꯥꯍꯩ ꯑꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯈ꯭ꯔꯦ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯩꯅꯥꯊꯟꯕꯤꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯝꯕꯤꯗ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯄꯥꯈꯪ ꯑꯗꯨꯅ ꯅꯥꯆꯣꯝ ꯄꯤꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯊꯟꯕꯤꯅ ꯂꯩ ꯑꯗꯨ ꯂꯧꯔꯕꯁꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯃꯥꯒꯤ ꯅꯥꯆꯣꯝꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗꯁꯨ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯅ ꯑꯣꯟꯕ ꯇꯝꯕ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯌꯥꯔꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯊꯟꯕꯤꯅ ꯌꯥꯔꯝꯗꯦ꯫ ꯂꯩꯅꯥꯊꯟꯕꯤꯗꯤ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯁꯤꯟꯕꯗ ꯃꯥ ꯆꯠꯀꯦ, ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯅꯨꯔꯥꯕꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯏꯁꯤꯡꯒꯤ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃ ꯂꯩꯅꯥꯊꯟꯕꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯥꯒꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯐꯥꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯗꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯃꯁꯥꯃꯛꯇꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯊꯠ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯗꯨꯒ ꯑꯀꯟꯕ ꯂꯝꯕꯥ ꯄꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯕꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯑꯁꯤ ꯂꯥꯏꯒꯤ ꯁꯥꯌꯣꯜ ꯑꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗꯒꯤ ꯍꯛꯆꯥꯡꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛ ꯄꯨꯝꯕ ꯉꯥ ꯑꯣꯜꯍꯟꯗꯨꯅ ꯍꯦꯛ ꯎꯕꯗ ꯀꯤꯔꯕ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯕ ꯖꯤꯕ ꯑꯃ ꯑꯣꯜꯍꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯕꯗ ꯂꯩꯅꯥꯊꯟꯕꯤꯒꯤ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫
ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯅꯥꯊꯟꯕꯤꯒꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧ ꯑꯗꯨ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯀꯅꯥꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯝꯂꯤꯕꯅꯣ? ꯈꯣꯏꯌꯨꯝ ꯀꯅꯥꯅ ꯑꯣꯏꯍꯜꯂꯝꯂꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯅꯥꯊꯟꯕꯤꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯜ ꯑꯃꯅ ꯈꯥꯈꯤꯕꯒꯨꯝ ꯂꯩꯅꯥꯊꯟꯕꯤꯗꯤ ꯃꯥꯒꯤ ꯄꯂꯦꯝ ꯑꯃꯗꯤ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯇꯥꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯊꯟꯕꯤꯅ ꯑꯣꯟꯈꯤꯕ ꯖꯤꯕ ꯑꯗꯨ ꯑꯀꯤꯕ ꯐꯅꯕ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯉꯥꯛꯊꯣꯛꯅꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯅꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅꯗꯤ ꯅꯤꯡꯅꯍꯜꯂꯝꯗꯦ꯫ ꯂꯩꯅꯥꯊꯟꯕꯤꯕꯨ ꯈꯨꯔꯨꯝꯕꯗ ꯊꯔꯣ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯠꯅꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯄꯥꯠ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯊꯔꯣ ꯀꯠꯇꯨꯅ ꯑꯀꯤꯕ ꯑꯈꯪꯕ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯅꯥꯊꯟꯕꯤꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯔꯨꯝꯅꯈꯤꯔꯝꯃꯤ꯫